ngasi numidang waram phongkiba tongan Manipuri siphongsing amasung thokiba thawdo wathoksingdagi maroibi ipausing mayamna thamjagi ahanbada kangla paudigi lakusaraga Laiphamlen singda Taptagi eshei Pangthoknaba panam thamli hayeng khongbalda leiba lainingthau Sanamai temple da langban haisoi katpa amadi Taptagi kukidan eshegi series ki akhanaba langban thagi eshei phomgi thormama ngasi pangthokre Hauzik thok libasing kuki theories ng satharakiba lal asigi matangda Taptai goiba public concert ama pangthoknaba takpirapadagi hariba concert asi pangthoknaba warep lawbani haidi amaromdana thokliba irang si political gi thakta wari sanaduna tungkoina satkadaba waroisan ma puraknaba lenga na honari Chief Minister thokliba thaudok laidiba crisis asi government praja miyam loinana lusinanaba tangdu laitaba ma puraknaba kana honari haina Chief Minister N Berena phongtokre wafam singa CPHED na sinduna ngasidigi horaga October 2 faw sathakadaba swasta hi seva campaign Chief Minister Secretariat haudokpugi thoromda mang phongdokibani mang makha taraduna highway sing hangdoktuna sensitive oiba area singda anabo security force sing deploy tawduna irang lakshina na bonari sana thanaba posai sing district kudimakta phongna na bonari masi phangna na bohona bad miyam na mateng pangbiyo hauzik tholibi irang asi lusinna na bagi panamda political gi thaktu wari sana na balenga na kana honari hauzik state asi yam aruba phibam na mayuk naraga sali adubu lamdam na sigi miyam CSO sing imaibel sing amadi khunda minari ba purup sing marakta bab taminaba yaba lambi amada lakpadagi kharam khaidi phibam phare haukiba sai mapana sida India si anoba mayona amada purakpa ngamle ngasi pangthokliba swasta hi seva si puna pangthokminaba mathautai campaign asigi saruk ama oina lupa crore mangarom sangba namul project paketre project asina loktak ki phibam kanbada sauna mating pangli haibu project asiga manana Manipur da laidiba turel sing Imphal Kongba Sakpi Hairok Thobal turel na sing mafam sing paket pa hore haini sipungdokhi amaromdana naran sinadu nomai kapna khre operation da khulai sing fogat koki militant sing na mitai sing da on sinduna khut tharakpagi makhasa tharak poina nga sa angan mapung amaga makhairom tabada Bisnupur district ki Moirang police ki manung saliba Moirang amadi Susampur ga tainari ba naran sena maning lekai da koki militant sing na nomai kapsindun attack sa tharakre koki militant sing nomai kapsilaki ba da khulngak di ba volunteer amadi state force sing me kedi ga handur nomai kapna ki ayuk pung mari ga makai phawbu nomai kapna khiba da aso apan yaw khibi ki pawdi lekhidi amaromda ngasi ayuk pung ni palom ta abri numit jungba pung 12 phawba Sangai Court Police kunthra ga taruk AR ahum suba JK Rifles amadi Indian Army amadi sam kunga mari suba CRPF ki apunba combined team amana thaudang amadi masi ga akoi bam phamsin operation sa takre operation adu da country made pumpy gun taraga mari country made pumpy gun maru kg ahum gunpowder kg ahum single barrel nongmayama maru kunthra 762 mm gi LMG maru humfuga manga SLR gi maru tara M21 gi maru nipan 9 mm pistol gi maru tare namadi country made bomb amadi masi sabda sejanaba polam kya su fagat pangam khraidi makasa trak poina to papom Lukian AR sing Manipuri gi hankro haitan wokat mi pham satakre ngasi amukogi miyeng makhad Imphal East District United Clubs Organization kusanadana kongba kaithil gi akoibda leiba maira pai bising mathangsina Imoinu Women's Welfare Association kongba khunau nupi sakwa thorang maru maya lekai kongba khetri lekai kongba hobism khonang makhong Women's Welfare Association kongba kaithil apunba nupi lok kongba nongthongbam lekai Women's Association na Assam Rifles ki kahen thawong sing maira pai bi ima sing amadi misam miyam na satharaki basing adugi mayokta yaning da bu utpa amadi adugumba kahen ba niti sakhiba Assam Rifles sing Manipuri gi hankro waiduna wokat mi pham sataki haina Imphal East District United Club Organization gi president T Rezo mangan thadrok pasiro lamana haidi siol adun makha taribadi thasigi nipanda Laimanai Singjin Unapal Lamkhai de Sari Assam Rifles ki berek pulak thu haiba miyam gi ihauda Assam Rifles na miyam atamduna nomai kapsinduna miyoi ni hatkiba madi miyoi mark fumuk yen na asu opan ngan kiba sibu akan mamon kanim toki athoba matam state government amadi central government Manipuri Assam Rifles lakhu no separate administration in Manipur shugi sana kang ngau koki narcotics sing akpasarak piu lanjenar gi ba miyoi sing masama sagi laifam singda amuhana khunda laita halu Manipur NRC sana halu haibu kholau sing law khia ki atopa paw madana lairaba mairoi sing gidama admission fee sa da yankai relax to biu popular
Manipur Pradesh Youth Congress Committee की President Ningthaujan Popular नायख्रे था मरी रोम हेना मणिपुर गणतंत्र की फजब मांगख्रब मतुंग था अमानी की ममांग चीफ मिनिस्टर ना दिल्ली दगी हेक थोलकपगा एयरपोर्ट आकी वाफम सिंगदना यूनियन होम मिनिस्टर अमित शाह ना येंगसिलगने तमदुना आइन येंगसिलगने हाबु वाफम फोंदोखि अदबु येंगसिलिबु खुयेंगसिनसि करंबा खुयेंगसिनो नुमिदांगदा अनोक अमुब उपक येंगसिनबगा समानरे वाफम सिंगसि कांग्रेस बोना पांगथोप पाउमिसिंग उनाबदा मांगना फोंदोखिबने Popular na makatana hai se minister na phongdo ki buwa ko mamada PM amadi HCM na manipur thogri ba thawdo as pung kun ga mari scenery haina phongdo ki adobo scenery ba si yamna phajana sena bire maduna maram oiraga kap na balepte mikap mirau kholepte asiana lepte yumai thabagi thabak lepte masira pung kun ga mari yengsilebasi था मरी हेन सथरगलिब इरांग असिन मरम ओइरगा नोमगी सुरगा जाखुम पुनरिब इमुंग लिसिंग कयादि मसा मसुसिंग एडमिशन तौनब होनबदा अवाब कया ममयुनरि अदुना लेंगा असिन असिगुंबा स्कूल कॉलेज तमलिब महिरोइसिंग असिबु नुंगसिबिरबदि मखोइ एडमिशन गी नत्रगना फॉर्म फिलअप की फी लोइन रिलैक्स तौद्रबसु साद यांखैदि रिलैक्स तौबिरगदि असौब कानाबा मोइगन हेनसु फोंदोखियारि अमरोमदना पुवारी के सगोनरीब मीतै के लाइफमसिंग कनमंगमद्रबदि मीतै ओइने हिंगलुबिगी कानाब लैथ्रे सिंखै सीशन फोरम पीस कमिटी मीतै कुलंगाक दिबिसिंग द पुनिंग थौगरपा मदि अवार्ड अपा मतिंग पांगबगी थबक लेप लैथ्रा सथरि ngasisu इम्फाल ईस्ट की सिंखोंग सिंगाद लैबा सिनाम कुलंगाक दिबा वॉलंटियर सिंग द साना तनाब पोलम सिंग मतिंग पांगख्रे ngasi मतिंग पांगबदुग मरि लैदना कमिटी एसि कन्वेनर अंगोमसा सिंखैना हाय मीतै की पुवारी के सगोनरीब कोंगबु मरु लाइफमलेन मदि साइदांग लाप कुकी सिंगना खुदुम चंदनाबा तुम्बा मसेत चाबा मसेत तौदुनु ngakliba thawna pharaba sinamawdi naknaba khul singi volunteer singbu ikai khumnabaga loinana makhoi gi thawna dabu puning thogatpaga loinana committee sin angama mating pangjabane singkhaina makhatana haikibada kongma maru thangjing sing kaubru sanamahi lokna singbu singasi mitei singi yamna maru eba sengleba Laiphamlen singi mitei gi puwari gi sagonari ba Laiphamlen singasi bu ngak pukan ba haibisi mitei maja khudimaki tangai fadraba thawdang lagadabane Laiphamlen sing kanma ngamdrabadi mitei oine hinglubagi kanaba laiti haiki haukiba kum sing English sing ani ga tara humdoi digi hona kangpokpi da mitei singi nat ka mari lainariba thabal songma thingkibadagi mitei singna penaduna khudum sing duna lairibane handak amuk lam karam kuki singna mitei furup ki mathakta lal hauraga furup asibu muthatna ba hotnarakpa mitei singi sengleba Laiphamlen sing kong mamaru thangjing sing kaubro amadi sanamai lokna singba khudum sanana bo honaragi basi mitei khudingmangna taramna lobu sumloi kuki sing maithiba piraga mitei singdi haurubu yadi haiba khanganduna sapsaba parama tambigadabani haikenasu paustu makhatana spalakli tentakna mapalamgi paukhra Bihar khutthonabigi thawdokta miyoi hum nongmaina panbadigi sire Bihar ki Patna district thokiba khutthonabigi thawdo amana miyoi hum nongmaina panduna sikre haina police na phongdokhre Patna की senior SP Rajit Mishra na phongdokpagi matungina miyoi kangboni gi marakta khutthonabagi thawdo adu nahan numidang pung tararam tabra district asigi Patuha area da leiba surga khul thokibane karisu leitabu wafam digi horakiba khutthonabagi thawdo adu gi manungda nakal animang nomai kamna ki haina phongdokla duna mahak naiki thawdo adu da miyoi hum sikhi amasum atopa ahum na sokhi asok padu hauzik Patna city da leiba hospital amada layeng haina sumang na phongdokli Laikidraba miyoi sing adugi masak mamingdi phongdo ohaiba yadana Mishra naiki makogi haksang sing ngarang post mortem examination tawkre khutthonabagi thawdo aduga mari leina miyoi taragani thoi fagal hainasu SP na phongdorakli amaromdana Myanmar gi nongpok thangba san state ta drug kg 13.13 thoi phare Myanmar gi Central Committee for Drug Abuse Control gi matungina lebas gi nongpok thangba sarukta leiba san state ta loni adaba drug kg 13.13 thoi phare hari Aron pau ma phangbarigi yangon pugadaba carton box ama September 3 ta Teklik airport anti narcotic police na thatki amasum happy water kg 7.8 phaki hari wang pong satha bada numit adu da Teklik town da drug kg 8.5 thina ki hari casing aduga mari lena singnaba miyoi mari fare haina committee na sagol sanamita phongdoki singnaba miyoi singadu khanongpok Asia gi narcotic drugs and psychotropic substances logi makhadam maral sikhrene su paus na makhatana su phongdorakli makhasa tharak poina to papomana Delhi da lairiba MLA minister sing yuk thaibigi mawong da laithopigano miyam ihul khangna oration prona bohona biyo JARC
Delhi the came tawdun laiba ruling gi MLA minister singna yuk thaibi gi mawong da Delhi da leithok pigano laiba miyam gi ihul khangna center gi lusing basing uno dun Manipur gi wato asi athubu matam na warison purna bu hona biu haina Zananeta Erawat Research Club GIRC na phungdurakhi club asi gi publicity secretary L Loijing khomba meeting na thadorak pasiro laman hai GIRC na sinduna ngasi ayuk pung tara taba matam da Kanchipur da leibu club asi gi office da lamyan bi irabot ningsing thonam pangtokhi Thoramadura club asi gi president LK Laisram lusing duna lamyan bi irabot ki mafam lai sukatun ikai kuna busotki Thoram ga mari lainana LK Laisram phungdokhi bada hauzuki Manipuri khunai gi phibam sida lamyan bi irabot ki marueba asum hengalakli Hausuk Manipur gi laijari ba pak sauba masum singtam gi saktam masidi miyam gi lusing ma zananeta hizam irabot ki lising makhada kalambani Koki na kan hibanate masi koki gi lusing basing koki gi miyam na khangsing da bane Manipur Tripura Lus High Hill amasum Kashar pulaga Purabastan Pradesh kauba state ama semna bohona rakpada hizam irabona lusing na miyam gi mating loina thingki bane kumza inglising amaga sama pangani fugani pan September sasat kunga matoida MDU pangthokpa horaba matung lamlai meke digi thokiba miyam ga siphai ga mungnaba madi OC Naran Babu Sikhipi Taudu Amana Maram, Oiraga Mapumpana Pangtopa Yadaduna, Tokipa Miyam, Mipamadu, Shilam Dravadi, Nasi Quick is that Manipur, let them like. Kumza English in Amagasama Pangani Fugani Pan, Zananeta, Irabot Kilising Makadasang Sinkiba Miyam, concert Aduna Maramaraga, Nasigi Manipur Hadi Bistate as you had a kibane. Madusu, Tarain or Kibanati, Miyam Gilusing, but Irabot, a Manipur Saktam Kaidana Bokonabada, MLA, wherever Mahak, Mirror Power, Oidun, Manipur, Yohan, SM recession Yaw Pankabane. Masigi matungna mirod oina Myanmar gi tangbo da aroiba yek tan khimni Lusinglen irabot ki lising makhara semga sagalamba Manipur gi apun bugi sakta masida kanagumba phurup kang lukhrana makhu gi lanai interesta ngihak leitana singna bahai bisi ikai khangda bugi masakni haina lawrida bugi maram amata leite ki makatana presidina megi sachat ahum digi horakhi ba thamari helabi state sida tholiba kangluk irang sina maram oiraduna miyoi sa maga yankha gi matak sian khre miyoi lising yankha gi matak lanjena halibani Miyai lising kya mana mayu me kay lejidra bahai badu hen krabane hanjin ma ngamlroi de lanthum kya ma su mang tan krabane relief camp de leriba kya ma su supham nompham khangdana kangaw nan lagi thogli birang sina Manipur khunai gi mahoksa gi punsi yamna sauna akai bi biduna tana setmilon su sauna singarakhi lana si cookie singna mitei da etek sa tharakpadi horakhi bane adu cookie singna ngasi su aran paudam kya social media news channel singda paudam ni sera sida easy ain aranba report ama phonglubagi hauzik leba wathuk suwedi nation asigi khwaidigi sawba pawmigi lup ama oiriba easy ain Manipur thoklibi irang asigi matangda asumba asengba yumpham oiba report phomgi mahut terrorist singi maikaida tongsinba manba report puthorak pasi asabu hangwaidi easy ain athubada asengba sum report ama puthokpam thoi haina spungdokhi mana makhatana hauzik Delhi da kem tawriba MLA sing yuk thaibigi mongda laithokpigano Miyam gi ihul khangna center gi lusung sing unaduna warrisin purna bokona gatawani hauzu state asida thokliba irang asigi phibam lusilaklabani warrisin purna bo hona badasu asaw awaba kaya mayuk na ba yaribani maram asna MLA minister singna miyam gi ihul khangna thabak torakani haibigi aset pathajaba thamli swaihi makhasa tarak poina to pa pawmana lamdam sigi art form singa madi nat kweba masana sing khangdraba nungsidraba singa duri thamoi sing leba nungsiramgani thajade Manipur Lenga ki Department of Art and Culture Minister gi artist singi tengbang CMAT gi makhada Association Forum Pauna Memorials Art and Rural Development Service na sinuna tha anisum satrakpa training kam news production on Thangta Yanabi gi makhal singi anisuba production ngasi thobal okram wang mata abda leiba New Era Higher Secondary School lusinkhre Lucian Magi Thoramadura Saknairab actor Amadi singer Hamam Sadanandana Athoba Mitung New Era Higher Secondary School gi principal T.S. Kumar Thoramamadi Communication English Language Training Institute ki AK Sanjoyam School gi founder chairman and Ozina Akhanaba Mitung Len Sugwani Sargaki Thoramgi Nungi Warol Piradun Association for Pauna Memorial gi secretary K.S. Hemchandra Sharma Hakibada organization sin haukipa sai kungi mamang gi leptana Mapam Hong Hong do Tang Tagi Thoramasi Pangthokna Lakhi ngasi new era higher secondary school asida pangthokpi maramdi hausi asi mairoi singna khangningba haininggi wokal leiba matamni science lawguna tragana arts lawbu oirabasu mairoi singasi masa mau pana daitrabadi maitamada akaiba apan boigani aduna Tang Tagi sajal kangnuna sina mairoi singna pangal thona pi gadoribani
ꯑꯃꯁꯨꯡ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯥꯡ ꯇꯥꯒꯤ ꯃꯍꯩ ꯌꯥꯎꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯥꯡ ꯇꯥ ꯍꯥꯏꯕꯁꯤ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯗ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯏꯅꯥꯠ ꯑꯃꯁꯨꯅꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯃꯗꯤ ꯐꯦꯂꯣꯁꯤꯞꯀꯤ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤ ꯑꯦꯛꯇꯔ ꯍꯃꯝ ꯁꯗꯥꯅꯟꯗꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯠ ꯐꯣꯔꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯊꯥꯡ ꯇꯥ ꯏꯁꯩ ꯖꯒꯣꯏ ꯑꯃꯗꯤ ꯇꯣꯉꯥन ꯇꯣꯉꯥꯟꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯃꯁꯥꯟꯅꯁꯤꯡꯕꯨ ꯈꯪꯗ꯭ꯔꯕ ꯅꯨꯡꯁꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯅ꯭ꯌꯨ ꯏꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟꯁꯤꯡꯕꯨ ꯌꯣꯛꯈꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯊꯥꯡ ꯇꯥꯕꯨ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯤꯅ ꯇꯥꯛꯂꯛꯄ ꯈꯛꯇꯃꯛ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯈꯪꯅꯤꯡꯕ ꯍꯩꯅꯤꯡꯕ ꯀꯌꯥꯗꯣ ꯍꯪꯗꯨꯅ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯊꯝꯖꯔꯤ